Kurumjari, ISTV Pauming Tabiribas Mutaram Nocture, Hosumoro Pau. Sakang the Basina Pakiba, Mui Taretki Manunda, Ani Tadorakle. Amadi, Kabrang Til Mahum the Gate, like Tengi Polam Sadana, Santok Marang Kaina, Tanbangam Lake. Hosing Pau. Handak ta sakang dapat singna IFCD official singyauna mioi taret phakibagi manungda Kolkata da laiba company amagi mioi ani thadorakle ngasi ayuk thadoraklaba mioi sing adudi Kolkata da laiba RM Sinha ko company gi Abhijit Sinha chahi yangkai humdoi amadi Devjit chahi kunmangani makha tana fajinduna thamhoriba mioi sing aduna IFCD gi driver ani engineer ani amadi contractor amani Abhijit Sinha na ngasi Imphal gi mafam amada paumi singa unabada Makoina dolai thabi project yang sinbaga loinana daungi gate hapnana bachatke khongsat adugi halakpa lambi da sakangdaba sing aduna makoibu phakibane makoina leiriba mafam aduda karigumba amatagi phuba chaiba tawde haike ngasi ayu pung mari makhairom tabada khul amadagi jeep ama phaduna thadorakhe pung ama makhairom chatlaba matungda auto tongduna lakhe ngasi ayu pung 8 minute ni phu mangarom tabada Imphal da yawrakhibane Lehoriba Musing Adusu Imung Manungi Awaba Amade Muibagi Minungsi Yanglaga Tadok Piraknaba Wafamsu Fondoke. That they are very friendly and they behave very gentle, and not only that, they have their thinking was not to create any problem with us, no physical or mental torture. Everyone was friendly, and they gave us sufficient things, right from food. Even they gave us the banyan and towels, new blanket for sleeping, and they have arranged everything is very good. Yes, we happen to be with the departmental officials. That's why they have taken, but it is very unfortunate for them also. So they release us. Amaromda lehoriba musing adu ngasigi pung mari phawagi manungda thadorakrabade imung manungi muisinga JC semduna akan makhongjang changsilagani haide Kabrang til mahum kukundagi nupigi leiteng amade imung manungda sajinaba potlam kaya saduna imung manung kom na pubada natana atopa mioi kunmangarom su thabak piba mioi leire hiram sida reporter ma Lamdam sida nupi angangi mayokta hingsagi thodok kya chathaduna leba watho oirabasu nupi obi kya amadi masagi wakhal loksing puthoktuna masa mathanta thawak pijaduna senthok marang kaina hingbada natana atopa nupi kumangarom su thawak piba ngambi leiri masagi chei kunthra mapralom surabi khurai thongam lekai degi kaithel lakpam ongbi gita mapuroiba leikidraba matungda masa nupi ama masa nupa ama thakna honabada awawa polum pokhi hingnabi lanphamda yansang yonba yauna aphangba thawak suduna imu Puna Honaki. Labak Favagi English and Nitareta, Karnataka, Mahesuda, Kabrang Tin, Mohun Kukundagi, Lighting Fulham Sabi training Chatki. Training Loramatunda Kukundagi, Layamadi, Tungi Padana, Sarna, Shell Tona Honaki. Training the Fangapa Gansing Shin Aduna Saba Polam Singadu, Yona Honaba Lamdam Sigasana Polam Oidavana, my Papangam Kide. Training Chatmin Narui, Mananupi Gangana, Kukundagi Nagi, Lay Shasihana, Hodoropadi, Sadana Yamada, Miam Yamna Pamna, Polam Oivangam Ki. Left and Honaba. Ngasidi Nagi lay Nanapi Kudob Lake Pamom Pabi Nasom Amadi Kudol Pol Pinava Lay Charong Singba Polam Kya Kundagi Sabangamle Maki Polam Singa Simaman Lupa Kundagi Horga Lupa Satruk Powder P Demand Angapang lay Pibangam Dabagi Wani Tama the Lupa Lissing Trai Kongkom the Tanbangamle Hiwa from Kudhebi Amaoina My Palavi Gitana ISTV News the Tamlakle Nasif Hawada government Kimagedi Karuma Tembang on the Pirapul Latri Amadi Sakang Viva Latri Karuma Pirak Lavidi Mahak the Natana later Lara Kia Amasumating Pamangangani Adubu Mahakum Yamana State Iwana Chimba Tarwada My Pakani Tazade Hiwa from Sugitana Fondorki Lamdam Sigile Hawgam Sanava line of Polam Oiriva Kukundagi Nupi Kudimana Pamna Polam Putopang Nambi Nupi innovator as a state Amadi National Taka Pukat Pidona Yokat Piva Matotari Tabak Pangdabagi Sang Wang Labor State Asita Mahakumi Mio Yokat Pada Government Taki Aso Polum Tang Tagadori Bani Havaning Sing Fay ISTV News Pivo Vogolo and Paul Richard and Kurai
ngasi nungthil petrol amadi diesel puba gari yauna punna pot puba gari chama taramari yorlagani haina Imphal East District Police ke Jiribam da laiba additional SP oina menjor na ISTV News ta phongdorakle ngasi ayupung taruk tagi gari sing adu Imphal ge damak Jiribam thadokhibane Manipur Police amadi commando yauba akhanaba security force ke convoy ga loinana escort tawkhibane haire gari sing adu gi manungda petrol puba gari kuntra mathoi diesel puba gari nifunipan LPG gari kuntra ATF puba gari ani kerosene ama hidak langtak puba gari nipan har puba gari kunipan cement gari ahum amadi atai darkar leba polam sing puba gari humputaruk yaure ngasi numijum ga matung pungkhai chatpada gari sing adu Imphal jiri lambi ge barak thong yaurakhibani haina su additional SP na khangalakle hausiga tembre amtung logjare break matung da mayam taram nokjare Kanglup naiba wakhalol amade ihona kaidongaida mai pak pangamloi haina social scientist Dr. Danabri Laisram na phongdokre amukona sinduna ngasi MDU hall da pangthokpa tarataruk suba integrity day gi thoramda magna wafam asi phongdokhibani thoram aduda amukogi president Dr. Y Mani Kuman Irawat Foundation Manipur gi president TS Iboyaima Kuki Mothers Association gi president Professor Rose Mangsi Haukif All Manipur Muslim United Coordinating Committee gi MD Khairuddin Poire Laimarol Maira Paibi gi President MM Chaubi amadi atei luchingba kaya susaruk yakhe UCM gi President Waina Bachandrana Bharat Sarkar na lamdam asida divide and rule policy sanabagi thabak haujik su leptana chathari national boundary gi chayet namba kaya lairingai da international boundary oiriba Myanmar da chayet namba kaya thokna ba hotnare Bharat Sarkar na Manipur gi gamkhai gi saruk khara Myanmar da pithokna ba silliba asida Manipur Sarkar na tumina laisinba ase para tambiba matam yaure haikhe Dr. Danabirna Maitei Khaktagi Kukina Kuki Khaktagi amadi Nagana Naga Khaktagi ihau haubana kaidaunungda mai pak pangamloi dharma da haksinba masa Khaktagi oina hauba ihau amadi kanadabada mihat mipun chathaba asina mangjul thaba ihau prithibi da kaidaunungda mai pakloi India government na federalism gi thawong chatnanaba hotnabada achouba state sing thukaiduna manaba phangnanaba honariba si mai paklabadi fai natrabadi Bharat ki maraiba khudong thiningai oigani hai ke Manipur da food security bill chana hangani haibasi oithokloi haina Janata Dol U gi president Antombina Pawmisinga unaba amada phongdokre ngasi babu parada laiba JDU gi office ta pangthokpa Pawmisinga unaba aduda magna makha taraduna Indo Myanmar border da fencing khabage thabak khudak to lepkadabani haike pawgi mifam aduda saruk yakhiba MPP gi Soba Kiranna all political party gi mifam amangarang pangthokre party taramathoi gi mihu singna saruk yaba mifam aduna hauzik oiriba Manipur gi phibam matang da kupna khanaki haike sawu scheme si parliament da khana na na apapata kamai tu pangthok ka dna ing ta khana ta bida makoina ordinance on on thoga satna ba hor gani hai bo pam si e koi ta bu ngat da bun amde na sunga na ko thangbadi mase UPA 2 se amuk UPA 3 hai na halak na ba makoi aroi ba means last means amuk halak na ba means all political party gi conveners oiriba Antombina makhata na phongdokladuna lamdam asida PDS ke polam sing suna phangdringai da bill asina kana ba phangangani haibase angak papoi highway ani yadabana maram oiduna state asida awaba oiriba se Myanmar rom dagi darkar leiba polam sing longna ba honagadabani Manipur da hojik leiriba samasya kaya sigi matangda all political party gi mihu sing yawba mihut kangbu ama Delhi da chatuna national leader sing unaduna khanagani haike प्रजा की सेवा तौदंगी ngамदंगी मथक असिदा नेशनल सिक्योरिटी फूड बिल पुथोक्तना मणिपुर दा सनागनी हाइबासे पुतोंग होबदे इसिंग हाइबगा समानगनी मसे सेंदाल लंबी मा सरकार असिन थीबा माले करिगुम बिल असि पार्लियामेंट मिचंग मिखाइ नाइदना
सेंदोक सेमजिन तौदना यानव पुरुतना सनहन तारगसु मणिपुर लेबो कांग्रेस सरकार असना तंपाकी डिस्ट्रिक्ट ओम खत सननबा लौरे बोरे बसे मसे गरंग फमखिबा एल पार्टी अपुमना कंडेम तवे यारिपोक्टगी महिरोई नुपी मचा अमबु रेप तौखिबगा मरी लेनना अचुम्बा फंगनबा MSF थौबाल डिस्ट्रिक्ट की प्रेसिडेंट MD मेहताब यारुबगी दमक्ता थौबाल पुलिसना फाबगी थवंग यानिंगदे अथुबा मतमदा कंडीशन अमता यावदना थादोकपिरौ हाइना ऑल मणिपुर मुस्लिम गर्ल्स स्टूडेंट्स यूनियन ना फोंदोरक्ले करिगुम्बा महाकपु थादोरक्तबा तारबदी मखा ताबा खोंजंग संसिनगनी हारे हौजे अमुका नटेन ब्रेक अमतन लौजरे ब्रेक की मतुंग मयाम अमुका न तराम नौजरे डैम कॉलेज की हुंबुतरे सुबा फाउंडेशन डेगा मरी लेनना डैम कॉलेज एलुमनी एसोसिएशन अफब महिरोई सिंगदा मेरिटोरियस अवार्ड पीगनी हाइना एसोसिएशन की प्रेसिडेंट डॉक्टर एस चाउबना फोंदोखरे ngasi डैम कॉलेज कैंपस लेबा एसोसिएशन की ऑफिस ता पाउमी सिंग उनबा अमदा मांग वफम असि फोंदोखिबनी पाउमी सिंग उनबा दुदा एसोसिएशन के सेक्रेटरी जॉय कुमार डैम कॉलेज ऑफ साइंस के प्रिंसिपल डॉक्टर रणबीर कॉमर्स की प्रिंसिपल एनजी ब्रज कुमार सु सरुकिया खे मतम अमदा डैम कॉलेज असि अवांग नोंपोक लमदमदा ख्वाइदगी फबा अमदि कुइरबा कॉलेज अमनी कॉलेज असिदगी अफबा महिरोई कया पुथोक्तुना तोंगान तोंगान बा लम कयादा मसक नाइबा ओइरी हाइबा वफम वांगांखिबा सिंगना फोंदोकनखे डॉक्टर चावना फाउंडेशन डे असि साइंस कॉमर्स आर्ट्स अमदी पीजी कॉलेज पुल्लगा सिनगदबने थौरम असिगा मरी लेनना लुपा क्रोर अनि मखाइरोम चंगना साबा मल्टीपर्पस हॉल अमसु एजुकेशन मिनिस्टर ना खुशिनगनी फोंदोखे हंदकिसिदा मरुओइबा अमना अखोइगी मरी से एंजनबसी कोइ कॉलेज यानरे यानरगा मसिजा तक पुलब अमतो फाउंडेशन वाले यानना तौरागा अतोपा मना कोइ मल्टीपर्पस हॉल नामा कोइ अनोपमा साब से मसीगी इनोवेशन सो पुलब तबोसी याना अखोइना तो पुंग निफु निपान की मनुंगदा मणिपुर सरकार ने लौखिबा वारेप हंदोक्त्रबदी हेरिकोना सिविल ऑर्गेनाइजेशन सिंगा पुन्ना खोंजंग जंगसिलगनी हाइरे वाफम सिंगा से मणिपुर सरकार ना सना कोनुंग लौसिनबा यारे हाइना जंगसिलकपा खोंजंगदा सरुक याखिबा हेरिकोन की प्रेसिडेंट चुरामनी ना फुंगदोखिबनी ngasi sathakhiba wakat reform aduda kangleipak loina silol lup yaripok awang sekmai advanced women society uripok kombirai kaithelgi imaibel singna saruk yakhe yaripok loina silol lup yaripok ki secretary sajongna fungdokhibada sana konung ase manipur sarkar na loksin khiba tarabadi maite gi khongol mutkhiba yabagi akiba lei maram sina manipur sarkar na lawriba fireb asi handokpiu haike juramani na makhata na fungdokhibada manipur sarkar gi thawang ase praja singgi mayoktani athuba matamda fireb handokada बनी हाइके मणिपुर विदाउट टेरिटोरियल लिमिट हाइबा वाही अहुम खक्तंगना मणिपुर जुन 18 के थौदो थोखिबनी हाइरिबा ममिंगी वइना अखोय भारा रेंट पीरगा निंगथौ मागी लेभम लम अमदी माने लेरिबा युम से कोनुंग से मसिबु लौसलगा युमम साबिरकांदा रेंट लेहनगनी हाइबा वाफम से मसी विदाउट टेरिटोरियल लिमिट गे हेन साथीबा अमनी हाइदना अखोय हरिकोना लौजै अदुना मसी दगी अइना थमजरिबा तांग 5 की पुंग 6 तगिना तांग 8 की पुंग 6 फावबन मनुंगदा हाइरिबा अखोयगी ममिंगी वइना on nominal rent हाइबा वाही से मसी हंतो हनबियो हंतो पियो हाइबा वाफम से अपील तौजे Spastic Society of Manipur gi thabak thoram singda ayet papiribasi khudakta lepu haina JSC against discrimination of person with disabled na sinduna Pesampat Lairembi community hall da wakan from chatakre ngasigi wakan famadu da kanglama yauna tongan ba lupki mioy singna saruk yake SSA gi differently able teachers sadananda na fungdu khibada landa phawba nama soiraba singda apanba amata piba yade haibadu Manipur da de khangbi de haina penda ba fungdu ke kanglama gi president Ima Lairik मना समाज असिदा लेरिबा नाम सोइरबा सिंगबु अयत अपन पीदुना अवाबा पीरिबा असि खुदक्तगी लेपकदबने मसिदा मरि लेनबा सिंगना अथिंगबा पीरिबा सिंग कंखत पीगनु हाइखे मैनी न्याउगी दबक चोचरी बना अगांग सिंगे पूरा पूरा नांगी गुंडा कुल्ला कुल्ला तंगनी हाइबचे मसिगी थौदाव नोगे जुमा तोना तारबदा न्याउगी दबक चोक तोने तो पुदिंगछु नियम जिंजमेगा अजुमरा जिरगा मा चिजे हेरनचे लेबाक्सी पुनमक्तछु आइना हनमोल पेमोल हाइजरी Stem cell gi treatment togduna tongan ba laina kaya layeng gi matang da continuing medical education program ama ngarang classic hotel da pangthukre
Lifestyle Center Imphal na sinduna pangtokpa thauram aduda Rims ki Dr. Ranjit amadi atai masak naiba mi kya su saruk yake wangang kiba singna layingba kaya ngamlaroi haina khalamba laina kaya stem cell treatment tawduna fanba ngamle lamdam sida leiriba mipung khudingmakna hiramasida khangjinba matam yaure phongdokna ke Hauzik maruiba pa amu sakangdaba singna phakiba mioi taret ki manungda ani thadorakle amadi kabrang til mahumdagi leitengi polam saduna sentok marang kaina tanba ngamle ISTV pawmieng tabirba singbu amuka hanna khurumjare